Mayambu ahanba maktada makhal mathel Manipur full story collection na Mayambu taramno oksibagaloina ikok nona khurumjari ngasisu mayamgi ngahak pathana bagidamakta Manipuri horror story amam puduna laksari horror story asigi mamingna Amaiba anigi boot wari asina hingliba amadi laikhidraba kanagumbi amataga marinajati Aibana wakhalna sagatcharaga tabiriba singi ngaihak pathanabagidamakta semjaba warini haujik mayamda khudul tamjari Manipuri horror story Amaiba anigi boot nungthil numidang wairamgi matamni sajautu mahak aswai phauba thokluki haiduna parap tholakpada nimai ga thengnei matam madutta nimaina sajauta hotel da changduna karino amtangdi chaminaru si haiduna makhoi parap changsalai matam aduta chajauna paisa naga paisa thoktabane aidi sumainaga hotel daga changlaga karino acha thakama chawa gaisi ifang phangjalaktre icha imouta hairubasu ikai haiduna nimaida wari sari matam aduta nimai su khumi aisu adumangai Pangal naga sonjel lakpaga angang sinta paisa ni busu ikai maramaduna asumna chaning na saba phanglaktaba kuirera haiduna ahalani do wari sanari matam maduda sajauna itaw thabak amadi lei adubu hariba thabak asi tawbada mai pakani paoi haibidudi khangdre karigumba masinaga mai paklabadi ibani paisa nungsa yamna paiba mak natragasu khara de domak paiba migi oiragani chaba thakpada mipan tanglaroi kamdauksige adumna sajauna hairakpa aduta nimaina kari thabak none aikoina sujik sugadoribasibo pangal naga mayeng tasallakpane nati ngasi lupa chamage thabak surubada nati lupa chaunga gi hidak lainarabadi karibu kanadoribagi adumna hanglakpada sajauna ye adugumba pangal thona puthokadaba thabak natti masidi akoigi kari haini khangba kanba haiba tare asumna sajauna na koina na lakak hairakpa aduta nimaina kari nuni nangna eti koithoktaga leiribadubo kari no nangna hainingi bedu aingonda kok hek haiba yadabro kari thabak no langphai chatpagi wa ma ai ma dai leiti ngammoi hairiba as tawna namaro lama hanu thangsida kadai dagi langphai nomi adumna hairaga chajauna akoibato kirak narak yengi masidagi di chajauna parese loisalo aina hairiba thabak dum chatlusilo adumna hairakpada nimaisu hoi haiduna makoina cha thaknibado loiselli masigi matung nimaina paisa khara piramli aduduga makoyani punna tholopindarakli Lambida chatna nimaina kari thabak no haiba adubo nati nangi sibu thang sasi ka hairaka doribro ai moigi nung thang chodo adi thangatpang moy as etaw nimai nang sidi wakhal gadi thabak subi wakhal da dumak taw leire naha wadi ngai da kal khibun na pangal do yaw re haibasi ikaw thok par kari nom tawida hoin adu po haiba kari thabak no haiba du amukta di khangaludana itaw ibani but sanakadabani ne mi ga tadra masina ngangisibo mi na taba tadaba aidi masi khalakpa kuirabani itaw butu sanaraga karino ne kanagadoribatubo nati sibiya paisa puhalgadoribro nangisibo itaw paisa puhangadaba nattini nangbo Butu thajallaga aikoina amuk tan thokpagi paisa lawgadoribani ne tawagisi kok amani ne adoi taw khangnarakdadi madu afabadi oiroida taw khangnaringai de ibani sikhibana haladawduba adu susumi ne sajau amati nimai makoi ani do wa nokmini masigi matung nimaina phare ne du oiragana kaidongaidagi hausaiba aigidi paisa siamna darkar oirabani kainom ngamaktaba matamda moidagi paisa nibase ai yamna nuaite
ꯑꯗꯣ ꯀꯩꯗꯧꯉꯩꯗꯤ ꯍꯧꯁꯦꯕ ꯏꯇꯥꯎ ꯅꯤꯃꯥꯏ ꯅꯣꯡꯃ ꯅꯤꯅꯤ ꯁꯤꯗꯪꯗꯤ ꯉꯥꯏꯈꯣ ꯑꯗꯨꯒꯅꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯔꯝꯕ ꯂꯥꯏ ꯑꯣꯏꯅ ꯀꯧꯊꯣꯛꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯑꯃꯨꯛꯇꯪ ꯈꯜꯂꯛꯈꯤꯒꯦ ꯑꯗꯨꯒ ꯏꯇꯥꯎꯅꯁꯨ ꯈꯔ ꯈꯜꯂꯛꯎ ꯏꯇꯥꯎ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯗꯨ ꯈꯟꯗꯕꯗꯤ ꯅꯠꯇꯦꯅꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯥꯏ ꯀꯧꯊꯣꯛꯂꯨꯔꯕꯗꯤ ꯂꯣꯏꯁꯤꯟꯕꯗ ꯌꯥꯝꯅ ꯋꯥꯒꯅꯤ ꯑꯗꯨꯅ ꯈꯔꯁꯨ ꯁꯣꯟꯕ ꯕꯨꯠ ꯑꯃ ꯀꯧꯊꯣꯛꯂꯁꯤ ꯆꯨꯝꯅ ꯇꯝꯅꯕ ꯈꯣꯠꯅꯕꯅ ꯃꯍꯥ ꯆꯨꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯅꯝꯈ꯭ꯔꯕꯗꯤ ꯄꯩꯁꯥ ꯄꯥꯝꯕ꯭ꯔꯩꯕꯨ ꯊꯋꯥꯏꯁꯨ ꯃꯥꯡꯕ ꯂꯩꯀꯥꯏꯁꯨ ꯋꯥꯕ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯏꯇꯥꯎ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛꯁꯤ ꯏꯇꯥꯎ ꯁꯨꯡꯉꯩꯗ ꯊꯦꯡꯅꯔꯁꯤ ꯀꯩꯅꯣꯅꯦ ꯏꯇꯥꯎꯅ ꯍꯥꯏꯗꯨꯕꯨ ꯅꯠꯇꯦ ꯂꯥꯏ ꯁꯥꯟꯅꯔꯝꯗꯥꯏꯁꯤꯕꯨ ꯑꯗꯨꯝꯅ ꯉꯥꯎꯅꯕ꯭ꯔꯣ ꯀꯔꯤꯅꯤꯅ ꯅꯠꯇꯦ ꯍꯌꯦꯡ ꯑꯌꯨꯛ ꯁꯨꯡꯉꯩꯗ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅꯦ ꯑꯦꯍꯦ ꯑꯣ ꯍꯣꯏꯅꯦ ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛꯀꯨ ꯊꯦꯡꯅꯔꯁꯤ ꯅꯍꯥꯛꯁꯨ ꯑꯌꯨꯛꯀꯤ ꯁꯥꯖꯦꯜ ꯂꯥꯛꯀꯗꯕ ꯅꯠꯇ꯭ꯔꯣ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯊꯦꯡꯅꯔꯁꯤꯀꯣ ꯑꯁꯨꯝꯅ ꯁꯥꯖꯧ ꯑꯃꯗꯤ ꯅꯤꯃꯥꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ ꯀꯔꯝꯕ ꯂꯥꯏ ꯀꯧꯊꯣꯛꯄꯅ ꯍꯦꯟꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯔꯁꯤ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯈ꯭ꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯥꯖꯧ ꯑꯃꯗꯤ ꯅꯤꯃꯥꯏ ꯀꯔꯝꯕ ꯂꯥꯏꯕꯨ ꯀꯧꯊꯣꯛꯂꯒ ꯃꯈꯣꯏꯗ ꯀꯣꯝꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯤ ꯑꯗꯨꯗꯨꯒ ꯂꯥꯏꯁꯤꯡ ꯑꯗꯨ ꯀꯧꯊꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯁꯥꯟꯅꯕꯗꯒꯤ ꯃꯈꯣꯏꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯐꯪꯕꯒꯤ ꯑꯁꯥꯁꯨ ꯈꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯣ ꯑꯗꯨꯃꯛ ꯈꯟꯅ ꯅꯣꯡ ꯉꯥꯟꯈ꯭ꯔꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯁꯥꯖꯧ ꯄꯔꯞ ꯅꯤꯃꯥꯏ ꯍꯣꯏꯒꯤ ꯂꯩꯀꯥꯏꯔꯣꯝꯗ ꯂꯥꯛꯂꯤ ꯅꯤꯃꯥꯏꯁꯨ ꯑꯗꯨꯃꯉꯥꯏ ꯁꯥꯖꯧ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯤ ꯑꯍꯜ ꯑꯅꯤꯗꯣ ꯎꯅꯔꯕꯗ ꯋꯥꯔꯤ ꯁꯥꯅꯩ ꯀꯃꯥꯏ ꯇꯧꯁꯤ ꯍꯥꯏꯕ ꯍꯥꯏꯅꯈꯤꯕꯗꯨꯕꯨ ꯅꯪꯕꯨ ꯈꯜꯂꯕ꯭ꯔꯣ ꯑꯁꯨꯝꯅ ꯁꯥꯖꯧꯅ ꯍꯪꯂꯨꯕꯗ ꯅꯤꯃꯥꯏꯅ ꯍꯣꯏꯅꯦꯍꯦ ꯑꯩꯁꯨ ꯈꯜꯂꯕꯅꯤꯅꯦ ꯕꯨꯠ ꯑꯃ ꯀꯧꯊꯣꯛꯂꯁꯤ ꯃꯃꯥꯡꯗ ꯑꯩꯅ ꯏꯇꯥꯎꯗ ꯊꯥꯔꯛꯈꯤꯕ ꯌꯥꯝꯅ ꯄꯪꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯉꯩ 인ꯕ ꯕꯨꯠ ꯃꯆꯥꯗꯨ ꯅꯪ ꯈꯪꯉꯤꯗꯅ ꯃꯗꯨꯕꯨꯅ ꯇꯧꯔꯁꯤ ꯃꯗꯨ ꯌꯦꯡꯕꯗꯗꯤ ꯌꯥꯝꯅ ꯀꯤꯕꯅꯤ ꯑꯗꯨꯒ ꯃꯄꯥꯡꯒꯜ ꯌꯥꯎꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗꯗꯤ ꯃꯥ ꯑꯣꯏꯅ ꯀꯧꯊꯣꯛꯄꯅ ꯐꯔꯅꯤ ꯈꯜꯂꯤ ꯑꯩꯁꯨ ꯃꯗꯨ ꯉꯔꯥꯡꯗꯗꯤ ꯈꯜꯂꯝꯂꯤꯕꯅꯤ ꯏꯇꯥꯎꯒ ꯏꯕꯥꯅꯤꯁꯤ ꯀꯣꯛꯇꯤ ꯍꯥꯏꯐꯦꯠ ꯆꯨꯅꯔꯤ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯀꯧꯊꯣꯛꯂꯁꯤ ꯑꯗꯨꯗꯨꯒ ꯊꯕꯛ ꯑꯗꯨ ꯄꯥꯏꯈꯠꯅꯕ ꯇꯧꯔꯁꯤ ꯏꯇꯥꯎ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯑꯣꯏꯅ ꯇꯧ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯇꯥꯎꯅ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯁꯨꯝꯗꯧꯔꯣ ꯂꯥꯏ ꯑꯗꯨ ꯀꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁꯥꯟꯅꯕꯒꯤ ꯊꯕꯛꯅ ꯑꯩꯅ ꯑꯣꯏꯔꯒꯦ ꯑꯗꯨꯒ ꯀꯧꯊꯣꯛꯄꯒꯤ ꯊꯕꯛꯅ ꯏꯇꯥꯎꯅ ꯇꯧꯔꯣ ꯀꯩꯅꯣ ꯏꯇꯥꯎꯅ ꯍꯥꯏꯗꯨꯕꯨ ꯑꯩꯅ ꯀꯧꯊꯣꯛꯂꯕꯗꯤ ꯑꯩꯅ ꯁꯥꯟꯅꯗꯅ ꯏꯇꯥꯎꯅ ꯁꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯐꯔꯦꯁꯦ ꯀꯅꯥꯒꯤ ꯏꯃꯨꯡꯗ ꯊꯥꯖꯟꯁꯤꯒꯦ ꯑꯃꯗꯤ ꯀꯔꯝꯕ ꯏꯃꯨꯡꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯑꯣꯏꯅ ꯈꯜꯂꯛꯂꯒꯦ ꯑꯗꯨꯒ ꯂꯥꯏ ꯀꯧꯊꯣꯛꯄꯒꯤ ꯊꯕꯛꯅ ꯏꯇꯥꯎ ꯅꯤꯃꯥꯏ ꯅꯍꯥꯛꯅ ꯇꯧꯔꯛꯂꯣ ꯃꯇꯧ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯨ ꯋꯥ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯐꯔꯦ ꯍꯥꯏꯗꯨꯅ ꯅꯤꯃꯥꯏꯅ ꯂꯥꯏ ꯀꯧꯊꯣꯛꯄ ꯑꯁꯤꯗ ꯌꯥꯅꯔꯤ ꯑꯗꯨꯒ ꯀꯔꯝꯕ ꯏꯃꯨꯡꯗ ꯊꯥꯖꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯕ ꯑꯃꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯄ ꯑꯁꯤꯅ ꯁꯥꯖꯧꯒꯤ ꯊꯕꯛ ꯑꯣꯏꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯨ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ ꯁꯥꯖꯧ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯀꯔꯝꯕꯅ ꯁꯦꯟꯁꯤ ꯋꯥꯈꯥꯛ ꯄꯥꯏꯕꯅꯣ ꯑꯃꯗꯤ ꯂꯥꯏ ꯇꯤꯜꯒꯤ ꯃꯔꯝꯗ ꯀꯔꯝꯕꯅ ꯍꯦꯟꯅ ꯊꯥꯖꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯨꯅꯕꯒꯤꯗꯃꯛꯇ ꯊꯤꯗꯣꯛꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯗꯕꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤꯕꯅꯤ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯗꯕ ꯑꯁꯤꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯌꯨꯝ ꯑꯃ ꯊꯦꯡꯅꯔꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯦ ꯃꯃꯥꯡ ꯃꯇꯝꯗꯒꯤ ꯍꯧꯅ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠꯇ ꯌꯥꯝꯅ ꯊꯥꯖꯕ ꯏꯃꯨꯡꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯥꯖꯧꯅ ꯏꯃꯨꯡ ꯑꯁꯤ ꯑꯣꯏꯅ ꯈꯜꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯤꯃꯥꯏ
ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯃꯍꯥꯛꯅ ꯂꯥꯏ ꯀꯧꯊꯣꯛꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯁꯦꯝ ꯁꯥꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯅꯤꯃꯥꯏ ꯃꯍꯥꯛꯁꯨ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯅꯤꯃꯥꯏ ꯃꯍꯥꯛꯅ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯂꯥꯏ ꯁꯥꯟꯅꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯂꯒ ꯇꯞꯅ ꯐꯝꯊꯔꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯊꯦꯡꯗꯨꯅ ꯊꯝꯂꯒ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯥꯖꯧ? ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯅꯤꯃꯥꯏꯗꯨꯕꯨ ꯀꯔꯝ ꯇꯧꯔꯝꯒꯗꯧꯔꯤꯕ ꯖꯥꯠꯅꯣ? ꯇꯨꯝꯂꯒ ꯂꯩꯊꯣꯛꯂꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯋꯣꯟ ꯈꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯌꯦꯡꯂꯨꯈꯤꯒꯦ ꯈꯜꯂꯗꯨꯅ ꯁꯥꯖꯧꯁꯨ ꯍꯧꯒꯠꯇꯨꯅ ꯅꯤꯃꯥꯏ ꯍꯣꯏꯒꯤ ꯔꯨꯝꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯅꯤꯃꯥꯏ ꯂꯩꯋꯥ ꯃꯊꯪ ꯁꯣꯜꯂꯛꯂꯕꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯁꯤꯠꯄ ꯑꯗꯨꯒ ꯃꯅꯝ ꯅꯝꯊꯤꯕ ꯃꯅꯝ ꯅꯝꯕ ꯀꯌా ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯈꯪꯂꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ "ꯍꯥꯏ, ꯅꯪꯅ ꯉꯁꯤ ꯑꯩ ꯑꯃꯨꯛ ꯀꯧꯔꯛꯂꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ "ꯍꯥꯏ, ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯛꯂꯤꯕꯁꯤ ꯅꯪ ꯃꯔꯝ ꯈꯪꯂꯝꯂꯒꯅꯤ꯫ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯛꯂꯤꯕꯁꯤ ꯀꯩꯅꯣꯝ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯀꯧꯕꯗꯤ ꯅꯠꯇꯦ, ꯑꯩꯒꯤ ꯊꯕꯛ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ꯫ ꯅꯈꯣꯏꯁꯤ ꯑꯃꯥꯏꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯁꯤꯟꯕ ꯃꯄꯨꯅ ꯊꯥꯔꯛꯈ꯭ꯔꯕꯅꯤꯅꯦ꯫ ꯍꯥꯏ, ꯅꯤꯡꯉꯥꯏ ꯆꯀ꯭ꯔꯤ ꯇꯧꯒꯅꯨ, ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯇ ꯅꯍꯥꯛꯅ ꯌꯥꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ "ꯐꯔꯦꯅꯦ, ꯉꯍꯥꯟꯋꯥꯏꯗꯁꯨ ꯅꯪꯅ ꯑꯩꯕꯨ ꯂꯥꯛꯅꯕ ꯌꯥꯕ ꯂꯥꯛꯅꯔꯒ ꯑꯩꯕꯨ ꯅꯪꯅ ꯂꯣꯏꯁꯤꯟꯕ, ꯍꯟꯗꯛꯁꯨ ꯅꯪꯅ ꯑꯃꯨꯛ ꯂꯥꯛꯅꯒꯗꯧꯔꯤ꯫ ꯀꯔꯤ ꯊꯕꯛꯅꯣ ꯅꯍꯥꯛꯅ ꯇꯧ ꯍꯥꯏꯔꯤꯕꯁꯤꯕꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯃꯥꯏꯅ "ꯍꯟꯗꯛꯃꯨꯛꯀꯤꯁꯤꯗꯤ ꯅꯪꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯤꯉꯣꯟꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕ, ꯑꯅꯝ ꯃꯍꯥ ꯆꯨꯍꯟꯕ ꯑꯁꯤꯅꯤ ꯅꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕꯁꯤ꯫ ꯑꯗꯨꯒ ꯑꯩꯅ ꯊꯣꯛꯑꯣ ꯍꯥꯏꯔꯕ ꯀꯥꯟꯗ ꯊꯣꯛꯀꯗꯕꯅꯤ꯫ ꯌꯥꯅꯔꯦꯗꯅꯀꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ "ꯑꯩ ꯂꯣꯏꯅꯃꯛ ꯚꯥꯞ ꯇꯥꯔꯤ, ꯀꯅꯥꯒꯤ ꯏꯃꯨꯡꯗꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯅꯤꯃꯥꯏꯅ "ꯉꯥꯏꯈꯣ, ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯃꯐꯝ ꯑꯗꯨ ꯇꯥꯛꯂꯛꯀꯗꯕꯅꯤ꯫ ꯑꯗꯨꯗꯨꯒ ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯅꯍꯥꯛꯄꯨ ꯆꯠꯅꯅꯕꯒꯤ ꯑꯌꯥꯕ ꯄꯤꯒꯗꯧꯔꯤꯕꯅꯤꯀꯣ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ "ꯅꯃꯥꯟꯅꯕ ꯍꯥꯏꯕ? ꯀꯅꯥꯅꯣꯅꯦ ꯅꯃꯥꯟꯅꯕ ꯍꯥꯏꯕꯕꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯅꯤꯃꯥꯏꯅ "ꯍꯦꯔꯥ, ꯑꯃꯥꯏꯕ ꯁꯥꯖꯧꯕꯨꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ "ꯁꯥꯖꯧ ꯍꯥꯏꯕ ꯃꯍꯥ ꯑꯣꯜꯂꯛꯈꯤꯗꯣ ꯑꯩꯅ ꯃꯁꯛ ꯈꯪꯉꯤ, ꯃꯍꯥꯛ ꯑꯩꯅ ꯐꯨꯒꯗꯕ ꯂꯩꯔꯤꯕꯅꯤ." ꯍꯥꯏꯔꯛꯄꯗ ꯅꯤꯃꯥꯏꯅ "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯥꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯥ ꯐꯨꯒꯗꯧꯔꯤꯕꯗꯤ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ "ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯅ ꯁꯥꯟꯅꯔꯒ ꯆꯥꯛꯊꯥꯛꯇꯤ ꯁꯨꯡꯄꯤ ꯄꯤꯗꯦ, ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯝꯗ ꯄꯨꯟꯅ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯆꯥꯛꯊꯥꯛ ꯄꯤꯗꯕꯤꯗ ꯆꯍꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯥꯛꯊꯥꯛ ꯄꯤꯔꯝꯗꯥꯏꯗ ꯑꯩꯕꯨ ꯂꯣꯏꯁꯤꯜꯂꯒ ꯀꯕꯣꯛ ꯍꯩꯕꯣꯛ ꯈꯔꯅ ꯂꯣꯏꯁꯤꯟꯈꯤꯕ ꯃꯍꯥꯛ ꯑꯩꯅ ꯁꯣꯏꯗꯅ ꯐꯨꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤ." ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ "ꯍꯩ, ꯃꯗꯨꯒꯤ ꯁꯥꯖꯧ ꯍꯥꯏꯕꯗꯣ ꯃꯆꯤꯟ ꯌꯥꯝꯅ ꯐꯠꯇꯕꯅꯤ, ꯑꯔꯦꯝꯕꯗ ꯅꯪ ꯑꯣꯏꯅꯅꯦ ꯐꯨꯔꯛꯇꯅ ꯇꯣꯛꯆꯅꯤ." ꯑꯁꯨꯝꯅ ꯅꯤꯃꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯁꯥꯖꯧ ꯅꯤꯃꯥꯏꯒꯤ ꯃꯅꯥꯛꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ "ꯀꯅꯥꯅꯣꯅꯦ ꯇꯨꯡꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯤꯅ?" ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯁꯥꯖꯧ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯖꯧꯅ "ꯏꯇꯥꯎ, ꯑꯩꯗꯤ ꯅꯪ ꯇꯨꯝꯂꯒ ꯂꯩꯊꯣꯛꯂꯝꯂꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯁꯤ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯇꯥꯎꯒꯤ ꯁꯤꯗꯩꯁꯤꯗ ꯃꯩꯉꯥꯟ ꯃꯆꯥ ꯑꯃ ꯎꯕꯗꯨꯗ ꯁꯣꯏꯗ꯭ꯔꯦ ꯈꯪꯉꯗꯅ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯁꯤꯒꯤ ꯂꯥꯏꯃꯨꯁꯤꯔ ꯀꯧꯊꯣꯛꯑꯦ ꯍꯥꯏꯔꯤꯁꯦ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ "ꯍꯥꯏ ꯁꯥꯖꯧ, ꯅꯪꯅ ꯑꯩꯕꯨ ꯀꯧꯊꯣꯛꯂꯒ ꯀꯕꯣꯛ ꯍꯩꯕꯣꯛ ꯈꯔ ꯄꯤꯖꯔꯒ ꯊꯥꯗꯣꯔꯛꯈꯤꯕ ꯉꯁꯤꯗꯤ ꯅꯪ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ꯫ ꯅꯪꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯂꯨꯃꯛꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯁꯥꯖꯧꯅ "ꯏꯌꯥ, ꯃꯥꯕꯨ ꯁꯥꯟꯅꯔꯝꯂꯤꯕ ꯑꯩꯉꯣꯟꯗ ꯑꯁꯤꯒꯨꯝꯂꯕ ꯈꯣꯟꯗꯥ ꯁꯤꯖꯤꯟꯅꯕ? ꯏꯇꯥꯎ, ꯅꯪꯒꯤ ꯁꯤ ꯉꯥꯛꯇ ꯋꯥꯏꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯤꯃꯥꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯣꯏꯗ꯭ꯔꯤꯡ ꯃꯀꯨꯞꯁꯤꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯒ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯂꯥꯏꯃꯨ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯨꯕꯗ ꯂꯥꯏꯃꯨ ꯑꯗꯣ ꯉꯥꯎꯗꯨꯅ ꯆꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯖꯧꯅ "ꯄꯥꯝꯂꯤꯕ꯭ꯔꯣ? ꯅꯪ ꯆꯥꯛꯊꯥꯛ ꯄꯥꯝꯂꯤꯕ꯭ꯔꯥ ꯏꯕ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ "ꯃꯥꯒꯤꯗꯤ ꯑꯁꯤ ꯉꯥꯛꯇꯅꯤ, ꯅꯪꯒꯤꯗꯤꯅꯦ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯒ ꯑꯩꯕꯨ ꯂꯥꯛꯅꯔꯒ ꯑꯗꯨꯃꯥꯏꯅ ꯐꯨ ꯆꯩꯗꯨꯅ ꯇꯥꯟꯕ꯫ ꯐꯔꯦꯁꯦ, ꯅꯕꯥꯅꯤꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫
ai karino sajo ya minga se kali se mafam masere khara chatlaga nipa ama leibani nipa do achou ba karbar tawba nipa ni mamingna tamyai ma kobun mayamna yaima korambadagi mayamna tamyai ma na kawkhrabani hariba yaima amadi tamyai ma kawkhraba nipa adugi mayumda nahana changlaga aki akhang nangalugadabani ko aduduga makhoi gi imung gi miri sokpa yadi haibadi misi bina nanghanba yadi sumna aki akhang nanghanba anam maha chuhanba gi thabak tawgadabani aduga madugi layang nabagi damakta ai se aigi marup nimai amadi aingonda haijaba lakani matam maduta aikhoi anina yum adu sanglaga laitin khorambagi thabak tawgadoribani adumna tawu matamda nahak aikhoina tano matamda chatloi haidun ningai tawdun leigadabani aduga yum adugi miwei singagi pugani haiduna su takhoina tamka tawgadabani madudaiduda aikhoina tanaba matamda yamna wagani adumna aikhoi lakna phana tawbata warabani na miduna su asuk wana honaragabu sen amata pidana thadokpadudi yadabani na sen jamna kalakka thoribani ne aikhoina senjamna fanglabadi nangi sukanaba lakadoribani pap tare ko adumna sajauna hairakpaduta laimu adusu bab tare hairamlaga mangkhri masigi matung laimu ado yaimagi mayumda laklei matam aduta tamjaiba yamna nungaina tumdun leiribani asomna tumdun leiringai matam aduta tamjaimagi yungi akoibada karino khangdaba achouba una wana chabul lama sorot launa chingbugi khonjel lama taba horkli chingliba dusu sorot launa chingbanati sorot launa chingbugi wani adumna sorot launa amu lepa ga chinglakpa aduta yaiba tomlambadagi mikap tholakli mahana mikap tholaka matamda tariba khonjel aduda mahangna karino ne kanagi khonjel nune tari basina nati maning maya daga hojikti hawno waisilaba jalane pungsina kaya taraba jano asumna khallaga tamjai mana pungado yengroi matamdu punga mukta maktaba da ngairi matamadu da yaimana kanano ne ahing nungjai asida mathau ilei leitabagum waisiliba sibo masigi chiklon wangwada leikhrabat yumthangnaba nipasina sodana maki torpa sodana waramgani mase mayamna hainabada but sani ka kaidan su hainabani faroi dawri ye aina ri makhoi ge yengadanaba unatanaba changaktanaba haidana chiklon khajallaba phawbada hanba leitene mase masi tholaga khajaruri ko yaimana matomta murum solakpa aduta manakta tumlibi mahake nupina askari tawrabage ngaktang tumbasida murum ai nangdi tadro ha asida sorot chingliba sinang tadabra haiba kainu haisiba hauji amuk tamna reiraba tamna redana se hanbara go blaiti hayeng ne amaiba ni maira natragana sajaura makhoi ani gi marakta ama korodaba yararoi mamangaida makhoi na su lai tainabadagi pharurabani makhoi na su hairambani khala leraga amuk torokhigani hanta mukti aroi bi thadna tawgani haidana hairambani phai khangari nung se parap ngalaning khreda ko laihan tawraga mabuk kankalaga hat ki khangari adumna yaimado yamna sauna murum solakpa aduta mahake nupinna yare kai dobage tummo mana pana tamnabani aikhoina imungda tumbani kaisu toroise adumna hairi ngai ikhang khangodana yum madugi thongado hangtorokpagi ahoba makhola matari khonjil ado yaima amadi mahake nupi aduga yaimagi macha singsu loinamak tahaurabani matamaduta macha singna karino hojiki dudi haiduna mathang haugannarakli aduga thong hangtokpa mi yawbra haiduna launnarakli matamaduda yaimana hai karana hangadoriba thongno ha karana hangadoriba thongno si asi karano astokibasibo yaimana atumna laurakpata macha sing karino akhoigi imungda ngasi toroklibasibo haiduna haugannarakli aduga thong adomda yenglubadadi thong adudi hanglamdi supnaki makhol tamak taba oiduna liramki matam aduda yaimana ngahan wai tamnaba adudi yumthakta chatpa amadi yenaka lukhada chinba natana
ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯁꯤ ꯍꯥꯡꯇꯣꯔꯛꯂꯛꯂꯤꯕꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯣꯠꯅꯣ ꯃꯈꯣꯏꯅ ꯊꯥꯖꯤꯜꯂꯛꯂꯤꯕꯁꯤꯅ ꯐꯔꯣꯏꯗꯧꯔꯤꯌꯦ ꯃꯍꯩ ꯈꯔ ꯍꯩ ꯍꯥꯏꯗꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯏꯃ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯉꯥꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯛꯄꯗ ꯃꯆꯥꯁꯤꯡꯅ ꯃꯈꯣꯏꯅꯅꯦꯁꯨ ꯈꯪꯗꯦ ꯃꯤꯅꯅꯦꯁꯨ ꯈꯪꯗꯦ ꯆꯠꯂꯒ ꯉꯥꯡꯉꯨꯔꯒ ꯃꯗꯨꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯉꯥꯎꯕ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯥꯝꯖꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯁꯨ ꯈꯪꯂꯤꯕꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯅ ꯃꯗꯨꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯄꯤꯕ ꯉꯝꯗꯅ ꯂꯥꯎꯔꯨꯔꯕꯗꯤ ꯑꯉꯥꯎꯕ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯁꯥꯎꯕꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯌꯥ ꯂꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯁꯪꯂꯣꯝꯗ ꯀꯣꯜꯂꯤꯛꯁꯤꯡ ꯂꯣꯏꯁꯤꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯤꯡꯅ ꯌꯨꯝ ꯑꯁꯤꯗ ꯇꯝꯅꯔꯤꯕꯁꯤ ꯅꯍꯥꯟꯋꯥꯏ ꯇꯝꯅꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯕ꯭ꯔꯥ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯌꯥꯏꯃꯗ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯅꯍꯥꯟꯋꯥꯏꯗꯤ ꯃꯈꯣꯟꯇꯃꯛ ꯇꯥꯕꯅꯤ ꯍꯧꯖꯤꯛꯅ ꯏꯃꯨꯡ ꯌꯧꯁꯤꯜꯂꯛꯂꯤ ꯍꯥꯏꯔꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯃꯗꯒꯤ ꯃꯤ ꯑꯃꯅ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤ ꯑꯁꯨꯝꯅ ꯂꯥꯎꯅ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯅ ꯀꯟꯅ ꯊꯤꯔꯕꯁꯨ ꯀꯥ ꯑꯃꯗ ꯆꯪꯂꯨꯔꯒꯅ ꯀꯥ ꯑꯃꯗꯒꯤ ꯈꯣꯡꯂꯛꯄ ꯍꯦꯛꯇꯃꯛ ꯃꯥꯜꯂꯤ ꯑꯗꯨꯒ ꯀꯥ ꯑꯃꯗ ꯆꯪꯂꯨꯔꯒꯅ ꯀꯥ ꯑꯃꯗꯒꯤ ꯍꯦꯛꯇꯃꯛ ꯃꯥꯜꯂꯤ ꯃꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯝꯅ ꯌꯥꯏꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯕꯨ ꯀꯣꯏꯉꯥꯎ ꯉꯥꯎꯍꯜꯂꯝꯂꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯏꯃ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ ꯍꯧꯖꯤꯛ ꯑꯍꯤꯡ ꯑꯁꯤꯗ ꯆꯠꯇꯨꯅ ꯌꯥꯏꯃ ꯑꯃꯗꯤ ꯅꯤꯃꯥꯏꯔꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯀꯧꯔꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯇꯪꯗꯗꯤ ꯉꯥꯏꯊꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯍꯧꯖꯤꯛ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ ꯂꯣꯏꯅ ꯐꯈꯤꯕꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯔꯗꯨꯅ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯀꯥ ꯑꯗꯨꯗ ꯆꯪꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯟꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯛꯈꯤ ꯃꯌꯥꯝ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯨꯕꯗꯗꯤ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯃꯌꯥꯗꯣ ꯀ꯭ꯔꯛ ꯆꯤꯛꯁꯤꯜꯂꯒ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯂꯩꯔꯝꯂꯤ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒ ꯌꯥꯏꯃꯒꯤ ꯃꯆꯥ ꯈꯔ ꯑꯗꯨꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯅꯥꯎꯇꯣꯟ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯃꯤꯠ ꯑꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯈꯥꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯂꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯀꯟꯅ ꯈꯨꯇꯨꯝ ꯇꯥꯁꯜꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯃꯅ ꯃꯥꯒꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯊꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯤꯞꯊꯍꯜꯂꯛꯄꯗ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯐ꯭ꯔꯪ ꯆꯣꯡꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯏꯃ ꯑꯃꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯄꯥꯈꯠꯅꯔꯛꯂꯤ ꯀꯗꯥꯏꯗꯅꯣ ꯅꯍꯥꯛꯅ ꯆꯦꯜꯂꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯅꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯒ ꯊꯣꯡ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯟꯕꯗꯒꯤ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯔꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯄꯥꯈꯠꯅꯔꯛꯂꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕꯗ ꯂꯥꯏ ꯐꯠꯇꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯪꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯔꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯗꯣ ꯆꯔꯥꯡꯅꯔꯕ ꯃꯇꯨꯡꯗ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯇꯨꯃꯤꯟꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯇꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈꯤꯕꯗꯨꯗ ꯐꯃꯨꯡꯗ ꯇꯞꯅ ꯊꯥꯡꯒꯠꯄꯤꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯔꯛꯂꯤ ꯑꯗꯨꯒ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯏꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯤ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯑꯃꯨꯛ ꯑꯐꯤꯡ ꯑꯐꯥꯏ ꯇꯧꯕ ꯍꯧꯔꯛꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯥꯖꯧ ꯑꯃꯗꯤ ꯅꯤꯃꯥꯏ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯑꯩꯈꯣꯏꯕꯨ ꯀꯧꯕ ꯂꯥꯛꯄꯁꯨ ꯃꯌꯥꯔꯦ ꯑꯗꯨꯅ ꯅꯪꯁꯨ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯁꯥꯖꯧ ꯃꯌꯨꯝꯗ ꯄꯔꯞ ꯍꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯥꯖꯧꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯌꯥꯏꯃ ꯁꯥꯖꯧꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ
aduga oja amaiba haiduna kaurari matam aduta sajauki macha mamau aduna kari leirabage haiduna yaimada hangrubada oja amaiba sajau amukta unajage haiduna lakribani haiduna khummi matam aduta sajau su tholaktuna kari haige ibungo ayuk angan basida aruba thabukka leibro nasa adu tafing ni ne kariguma khudong thiba manangba mali adumna hairapada yaimana hoi sumi oja maiba aigi ichanupa atonbadu karinoma tawre ngarang ahingdagi aduga yum adudasu amuk toiba mawong ama torokli adumna hairapada sajauna yamna khangnabagum mahana tawkhibanina chumi aina haujik yengakpada nangi nasada timu phataba laimu phataba khara tinjen laichendare ngarang ahingchina khoi amata tumdre yumgi yanakha lukhadagi short laubadagi hendoktana yum manung jorokre chumbro adumna hairakpada yaimana chummi oja maiba di matau karamna khangbiribano haiduna hanglakpada amaiba sajauna hai aisi oja amaibani ne amaiba fare ngaktang leramoi sayong sengdokdugi ko asomna hairamlaga sajau parap imungda changduna masa mau sengdokdui asomna masa mau sengdokpa khotokpa pongloi loiraga mafimro hongtoklaga thorakli aduga yaimaga punna yaimagi mayumda lakli yaimagi mayumda lakko matamdadi onthokpa ama haibato oiduna leiramli yaimagi machanupa atombatu laina henjalle haiduna mayam phanaraga leirami matam aduda sajauna thabukchi khar kuitha halaga paisa khar lokhoke asomna wakhalda khallaga changsilaklaga ai ai lagle mar lam henba yabra do ai toge asomna hairaga sajauna nipa macha adugi manakta changsili matam aduda nipa macha aduna hai karidamakta du yama theng libano ha amaiba ma oiraga nabuk ninchangdaba asomna hairakpada yaimana hai angang simawng ma tawri aduna lighting khoram thoklaga angang ngasida changlibasi phananabagidamakta ai toge ko asumna hairaga sajauna angang adugi manakta changsilab matung makhut masa paiduna mihunjengi aduga sajauna hai aina polam cheram khara kalakamatamda nahak chakhoko natrabadi bo afabadi oiroi asumna hairaga sajauna lai khoramnabagidamakta polam cheram khara hairi asumna polam cheram khara hairaba matungda haujikti lairiba miwai sing aduna lai khurumbada changataba polam cheram sing sem saba loikhri masigi matung sajauna lai ado khurumki asumna tawduna lai khurumlabada yaimagi machanupa atombadu tamna wakhal laktuna haujikti kachitu dokpa tawdri matamaruda sajauna yaimada ibungo angang si kariya mata taroklaroi aduga angang asin nattaba atopa miyoida wena taroklagani kayuri oja maibana habibudubo nati angang asita tawdre akoida su tawdanaba khara tawbiyune ai haige munataw nakoina angang oringai matamda polio nadanaba haidana polio pithaknai tika thadoknai tawdro ha lai tin ching hida kari mahik tu changtana baidana adumai tawdana akhoi maibagi suna khoida tika khara thadaba yararoi tika thadrabadi laina amuk changlakpa tabani hoi changlaba matungda hida langthak tharga amuk tanthokpa haibaduna tongana thamkhraga nakoina laina tina changhan ningdaba oi targati mahik changhan ningdaba oiba targati changaktana ba tika thaba si haunabani nebo oja maiba tika di krai thagani chi sibiye si pambom da thagadra sayenga thagadra lukham da thagadro ibungo laibakta thagadabani ni kari laibakta laibakta kari nu khangdi che nakhoi mung miyoi kayo leiri sa ikoi mi tare ni no tare sigi chantra amamam sagadabani chantra sing asi nakoina sidaba thoklabadi ngasidagi na nini humni asida amukasu nangi na chanupa tombada tawriba asidagi hena sathina thabak ama torokadori masi mi na kapakpo oigadori bani nakoina su mi da amuk kapuni mi do amuk kapakani
ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯔꯣꯏ ꯃꯗꯨꯒꯤ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯇꯧꯕꯗꯨꯗ ꯄꯩꯁꯥꯗꯨ ꯃꯌꯥꯝ ꯆꯪꯂꯅꯤ ꯑꯗꯨꯅꯅꯦ ꯃꯤꯅ ꯀꯥꯞꯄꯛꯄꯗ ꯆꯪꯗꯅꯕ ꯖꯟꯇ꯭ꯔ ꯑꯃꯃꯝ ꯁꯤꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯣ ꯑꯣꯖꯥ ꯃꯥꯏꯕ ꯖꯟꯇ꯭ꯔꯁꯤꯡꯗꯨ ꯁꯥꯔꯒꯦ ꯂꯨꯄꯥ ꯀꯌꯥꯗꯤ ꯆꯪꯒꯅꯤ 이bungo ꯃꯤꯉꯣꯟꯗꯗꯤ ꯂꯤꯁꯤꯡ 15,000ꯃꯨꯛ ꯂꯧꯕꯅꯤ ꯑꯗꯣ ꯅꯈꯣꯏꯒꯤꯗꯤ ꯌꯥꯝꯃꯤꯗꯅ ꯁꯥꯗꯣꯏꯁꯦ ꯂꯤꯁꯤꯡ 10 ꯇꯦ ꯃꯁꯤꯅꯦꯀꯣ ꯀꯔꯤ ꯖꯟꯇ꯭ꯔ ꯑꯃꯒꯤ ꯃꯃꯤꯡ ꯂꯤꯁꯤꯡ 10 ꯌꯥꯝꯃꯟꯗꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ ꯑꯣꯖꯥ ꯌꯥꯝꯃꯜꯂꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦ ꯇꯣ ꯅꯠꯇꯦ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯄꯤꯕ꯭ꯔꯣ ꯅꯪꯁꯤꯕꯣ ꯍꯥ ꯅꯪꯒꯤ ꯅꯄꯨꯟꯁꯤꯁꯤꯕꯨ ꯂꯤꯁꯤꯡ 10 ꯄꯤꯕ꯭ꯔꯣ ꯑꯣꯖꯥ ꯑꯗꯨꯕꯨꯗꯤ ꯄꯤꯗꯦꯗ ꯇꯣ ꯂꯤꯁꯤꯡ 10 ꯗꯨꯅ ꯅꯪꯒꯤ ꯅꯄꯨꯟꯁꯤ ꯀꯟꯒꯗꯧꯔꯤꯕꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯀꯔꯤꯗ ꯑꯅꯥ ꯂꯥꯌꯦꯡꯕꯗꯗꯤ ꯂꯨꯄꯥ ꯂꯥꯛ ꯍꯨꯟꯇꯣꯛꯏ ꯐꯠꯇꯕꯁꯨ ꯌꯥꯎꯔꯛꯂꯤꯕꯅꯤ ꯑꯃꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯨ ꯍꯥꯏꯕ ꯂꯩꯋꯥ ꯑꯃꯅ ꯀꯣꯛꯇꯅ ꯐꯗꯅ ꯃꯇꯨ ꯃꯆꯥ ꯊꯤꯗꯅ ꯍꯅꯨꯔꯒ ꯁꯤꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯑꯗꯨꯗꯤ ꯅꯣꯏ ꯄꯩꯁꯥ ꯄꯥꯝꯃꯣꯏꯅꯦꯀꯣ ꯑꯣꯖꯥ ꯐꯔꯦ ꯅꯈꯣꯏꯅ ꯇꯧꯖꯔꯣꯏ ꯍꯥꯏꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯇꯤꯟꯁꯦꯡꯕꯤꯔꯝꯃꯕꯅꯤ ꯂꯥꯏꯁꯦꯡꯕꯤꯔꯝꯃꯕꯅꯤ ꯑꯃꯨꯛ ꯍꯧꯔꯛꯂꯀꯥꯟꯗ ꯍꯦꯛ ꯂꯥꯛꯎꯀꯣ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯑꯇꯣꯝꯕꯁꯤꯗꯗꯤ ꯀꯩꯁꯨ ꯊꯣꯗꯣꯛꯄ ꯇꯧꯔꯛꯂꯔꯣꯏ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯥꯖꯧ ꯊꯣꯛꯈ꯭ꯔꯤ ꯌꯥꯏꯃꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯀꯔꯤꯅꯣ ꯈꯔ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯁꯦꯟꯁꯨ ꯈꯔ ꯄꯤꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯥꯖꯧ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯆꯪꯗ꯭ꯔꯗꯨꯅ ꯅꯤꯃꯥꯏ ꯍꯣꯏꯔꯣꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏ ꯁꯥꯖꯧꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯅꯤꯃꯥꯏꯅ ꯁꯥꯖꯧꯕꯨ ꯍꯦꯛ ꯎꯕꯒ ꯍꯥꯏ ꯀꯝꯗꯧꯔꯦ ꯄꯣꯠꯇꯤ ꯃꯌꯣꯝ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯛꯑꯦꯗ ꯏꯇꯥꯎ ꯈꯔ ꯀꯥꯟꯅꯔꯛꯂꯦ ꯁꯤ ꯂꯨꯄꯥ 500 ꯗꯈꯤꯅꯥ ꯀꯜꯂꯛꯏꯅꯦ ꯏꯕꯥꯅꯤ 250 ꯌꯦꯟꯅꯔꯁꯤ ꯏꯇꯥꯎ ꯁꯥꯖꯧ ꯅꯪꯅ 200 ꯑꯣꯏꯖꯔꯣ ꯑꯩꯉꯣꯟꯗ ꯆꯅꯤꯇꯪ ꯈꯥꯏꯔꯛꯎ ꯌꯥꯔꯣꯏ ꯏꯕꯥꯅꯤ ꯆꯞ ꯆꯥꯅ ꯌꯦꯟꯅꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯋꯥ ꯅꯣꯛꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯣ ꯈꯔ ꯅꯨꯡꯉꯥꯏꯖꯔꯤ ꯄꯩꯁꯥ ꯈꯔ ꯐꯪꯕ ꯑꯗꯨꯗ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯏꯃꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯇꯝꯅꯕ ꯑꯃꯗꯤ ꯑꯀꯤ ꯑꯈꯪꯕ ꯅꯪꯕ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯇꯧꯔꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯃꯤꯠ 2-3 ꯂꯩꯔꯒ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯥꯗꯣ ꯁꯣꯟꯗꯝ ꯅꯥꯗꯝꯕ ꯂꯥꯏꯍꯧ ꯍꯧꯕ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯥꯗꯨꯅ ꯂꯥꯌꯦꯡꯈꯤ ꯑꯗꯨꯕꯨ ꯐꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯥꯏꯃ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯑꯃꯥꯏꯕ ꯁꯥꯖꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯥꯖꯧꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯆꯪꯉꯛꯇꯅꯕ ꯀꯔꯤꯅꯣ ꯈꯔ ꯇꯧꯁꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯄꯥꯝꯃꯨꯏ ꯍꯥꯏꯗꯅ ꯇꯣꯛꯑꯦ ꯂꯥꯌꯦꯡꯕꯗꯅ ꯀꯌꯥꯝ ꯆꯪꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯌꯥꯏꯃꯅ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯔꯁꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯣꯛꯂꯁꯤ ꯄꯩꯁꯥꯁꯨ ꯋꯥꯈꯥꯛ ꯆꯪꯈ꯭ꯔꯦ ꯗꯣꯛꯇꯔꯅ ꯃꯃꯩꯊꯪꯗ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨꯑꯣꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒ ꯑꯆꯧꯕ ꯑꯣꯄꯔꯦꯁꯟ ꯑꯃꯁꯨ ꯇꯧꯒꯅꯤ ꯑꯗꯨꯒ ꯇꯦꯁ ꯑꯃꯁꯨ ꯇꯧꯒꯅꯤ ꯍꯥꯏ ꯄꯨꯟꯅ ꯂꯨꯄꯥ 3 ꯃꯨꯛꯇꯤ ꯂꯥꯡꯉꯣꯗꯅ ꯍꯥꯏꯔꯤ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕꯒꯤꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯥꯖꯧꯅ ꯑꯩꯅ ꯅꯣꯡꯃ 2ꯗꯪ ꯌꯦꯡꯕꯗ ꯈꯨꯗꯛꯇ ꯐꯍꯟꯒꯦꯅꯦ ꯅꯪꯒꯤ ꯗꯣꯛꯇꯔꯅꯒ ꯆꯪꯕꯖꯥꯠ ꯅꯠꯇꯦ ꯐꯔꯦ ꯂꯥꯛꯑꯣ ꯌꯦꯡꯕꯤꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯥꯖꯧꯅ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯨꯠ ꯃꯁꯥ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯈꯣꯏꯅꯗꯤ ꯍꯥꯟꯅ ꯂꯥꯏ ꯊꯥꯖꯟꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅ ꯂꯧꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯂꯧꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯍꯦꯛ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯐꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯁꯥꯖꯧꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯕꯤꯔꯨꯗꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯖꯧꯅ ꯅꯈꯣꯏꯒꯤꯁꯤꯗꯤ ꯌꯥꯝꯅ ꯂꯨꯔꯦ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯄꯨꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯟ ꯈꯔ ꯌꯥꯝꯅ ꯆꯪꯅ ꯂꯥꯏ ꯈꯨꯔꯨꯝꯗꯕ ꯌꯥꯔꯔꯣꯏ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯔꯁꯤ ꯌꯦꯟꯕꯥ ꯂꯥꯕ ꯑꯆꯧꯕ ꯑꯃ ꯌꯦꯂꯤꯡ ꯊꯥꯒꯗꯕꯅꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯁꯦꯝ ꯀꯣꯝꯂꯥꯅꯆꯤꯡꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌꯥ ꯑꯃꯁꯨ ꯀꯠꯀꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯂꯥꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯥꯖꯧꯅ ꯌꯥꯏꯃꯒꯤ ꯁꯨꯃꯥꯡꯗ ꯍꯥꯏꯔꯤꯕ ꯑꯊꯦꯟ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯀꯠꯂꯤ ꯑꯁꯨꯝꯅ ꯀꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯦꯜ ꯑꯗꯣ ꯁꯥꯖꯧꯅ ꯃꯁꯤꯒꯤ ꯌꯦꯜ ꯑꯁꯦ ꯅꯈꯣꯏꯅ ꯆꯥꯕꯗ ꯐꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯄꯨꯈ꯭ꯔꯒꯦ ꯑꯩ ꯂꯣꯏꯔꯨꯔꯒꯦ ꯍꯥꯏꯔꯝꯂꯒ
ꯈꯥꯎꯗ ꯍꯥꯞꯆꯤꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯂꯣꯏꯅꯃꯛ ꯍꯥꯞꯆꯤꯜꯂꯤ ꯄꯨꯕ ꯌꯥꯕ ꯃꯈꯩ ꯑꯗꯨꯒ ꯑꯃꯥꯏꯕ ꯁꯥꯖꯧꯅ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯁꯤ ꯅꯈꯣꯏꯅ ꯆꯥꯕ ꯌꯥꯗꯦ ꯑꯃꯨꯛ ꯇꯦꯛꯁꯤꯟ ꯍꯟꯖꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯄꯨꯕꯤꯔꯤꯕꯅꯤ ꯍꯨꯟꯗꯣꯛ ꯈꯤꯗꯣꯛꯇ ꯑꯣꯏꯅ ꯄꯨꯕꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯅꯦꯀꯣ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯍꯣꯏ ꯑꯣꯖꯥ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯅꯈꯣꯏ ꯖꯟꯇ꯭ꯔ ꯑꯗꯨ ꯀꯩꯗꯧꯉꯩ ꯁꯥꯒꯦ ꯍꯥꯏꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯁꯥꯈꯤꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯑꯣꯖꯥ ꯖꯟꯇ꯭ꯔ ꯑꯗꯨ ꯁꯥꯕꯤꯔꯣ ꯑꯩ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠꯁꯤ ꯂꯧꯕ ꯂꯥꯛꯆꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯥꯖꯧꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ ꯑꯅꯥꯕꯁꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕꯗ ꯈꯪꯂꯩꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯥꯖꯧ ꯆꯠꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯥꯖꯧ ꯅꯤꯃꯥꯏꯒꯤ ꯃꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯗꯣ ꯁꯨꯃꯥꯡꯗ ꯃꯍꯥꯛꯀꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯊꯥꯅꯅꯕ ꯑꯂꯨꯁꯤꯡ ꯑꯗꯨ ꯁꯤꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯖꯧ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯅꯤꯃꯥꯏꯅ ꯑꯥꯏꯠ ꯏꯇꯥꯎꯒꯤꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯪꯕ ꯃꯥꯜꯂꯤꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯥꯖꯧ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯩ ꯉꯁꯤꯅ ꯈꯔ ꯌꯥꯝꯃꯤ ꯎꯔꯦꯗꯅ ꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯦꯡꯕ ꯂꯥꯕ ꯑꯗꯨ ꯄꯨꯊꯣꯔꯛꯂꯤ ꯁꯦꯝ ꯀꯣꯝꯂꯥꯁꯤꯡ ꯑꯗꯨꯁꯨ ꯎꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯑꯁ ꯅꯪꯒꯤ ꯌꯦꯡꯕꯥꯁꯤꯗꯤ ꯆꯥꯎꯔꯦꯍꯩ ꯃꯁꯤꯗꯤ ꯂꯨꯄꯥ 400-450ꯕꯨ ꯁꯤꯠꯂꯔꯩꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯥꯖꯧꯅ ꯍꯥꯏ ꯁꯤꯗ ꯅꯠꯇꯦ ꯎꯔꯕꯔꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯨꯄꯥ 1,000 ꯄꯨꯊꯣꯔꯛꯇꯨꯅ 500 ꯅꯤꯃꯥꯏꯗ ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏ ꯑꯃꯗꯤ ꯁꯥꯖꯧ ꯍꯦꯟꯅ ꯍꯔꯥꯎꯖꯔꯤ ꯑꯗꯨꯒ ꯂꯨꯄꯥ 10,000ꯗ ꯖꯟꯇ꯭ꯔ ꯁꯥꯎ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯃꯈꯣꯏ 7ꯀꯤꯗꯤ ꯂꯨꯄꯥ 50,000 ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯥꯖꯧ ꯑꯃꯗꯤ ꯅꯤꯃꯥꯏ ꯃꯈꯣꯏ ꯑꯅꯤ ꯀꯨꯞꯅ ꯇꯥꯟꯅꯔꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯂꯥꯏ ꯊꯥꯖꯜꯂꯒ ꯂꯨꯄꯥ 50,000 ꯂꯧꯊꯣꯛꯄ ꯑꯁꯤ ꯙꯔꯃ ꯅꯠꯇꯦ ꯑꯗꯨꯅ ꯃꯈꯣꯏ 7ꯀꯤ ꯁꯨꯞꯅꯒꯤ ꯂꯨꯄꯥ 10,000 ꯂꯧꯔꯁꯤ ꯑꯗꯨꯒ ꯏꯕꯥꯅꯤ 10,000 ꯌꯦꯟꯅꯗꯨꯅ ꯂꯨꯄꯥ 10,000 ꯑꯗꯨꯅ ꯁꯦꯟꯗꯣꯏ ꯁꯥꯟꯅꯊꯣꯛꯑꯁꯤ ꯃꯗꯨꯗꯒꯤ ꯂꯥꯛꯄ ꯁꯦꯟꯗꯣꯏ ꯑꯗꯨꯅ ꯏꯕꯥꯅꯤ ꯈꯔꯗꯤ ꯀꯥꯟꯅꯍꯧꯔꯁꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯗꯨꯅ ꯂꯨꯄꯥ 10,000ꯗ ꯃꯈꯣꯏꯒꯤ ꯖꯟꯇ꯭ꯔꯗꯣ ꯁꯥꯕꯤꯔꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯌꯥꯏꯃ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯃꯇꯝ ꯀꯨꯏꯅ ꯍꯦꯗꯣꯅ ꯍꯦ ꯆꯟꯗꯨꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯦ ꯍꯥꯏꯗꯨꯅ ꯁꯣꯟꯖꯨꯗꯨꯅ ꯂꯩꯔꯝꯕ ꯃꯆꯥ ꯅꯨꯄꯥ ꯑꯍꯜ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯌꯥꯝꯅ ꯆꯥꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯈꯪꯀꯟ ꯀꯟꯈꯠꯂꯛꯄꯗꯨꯗ ꯌꯥꯏꯃꯅ ꯌꯥꯝꯅ ꯊꯥꯖꯗꯨꯅ ꯁꯥꯖꯧꯒꯤ ꯃꯅꯥꯛꯇ ꯖꯟꯇ꯭ꯔ ꯂꯧꯕ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯁꯥꯖꯧꯗ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏ 7ꯀꯤꯗꯤ ꯂꯨꯄꯥ 50,000 ꯇꯥꯔꯦ ꯑꯗꯨꯅ ꯈꯔ ꯇꯥꯕꯤꯅꯕ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯖꯧꯅ ꯐꯔꯦ ꯑꯩꯕꯨꯡꯉꯣ ꯂꯨꯄꯥ 10,000 ꯄꯤꯔꯛꯂꯣ ꯑꯗꯨꯒ ꯂꯣꯏꯁꯤꯟꯅꯔꯁꯤ ꯍꯥꯏꯔꯛꯄꯗ ꯌꯥꯏꯃꯅ ꯀꯔꯤꯅꯣꯅꯦ ꯑꯩꯗꯤ ꯂꯨꯄꯥ 50,000-60,000 ꯍꯥꯏꯔꯛꯀꯗꯧꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ 50,000ꯗꯨ ꯇꯥꯕꯤꯔꯒ ꯂꯨꯄꯥ 10,000 ꯂꯧꯒꯦ ꯍꯥꯏꯅꯤ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤ ꯐꯗꯤ ꯋꯥꯈꯛ ꯐꯕꯖꯥꯠꯅꯤ ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯖꯟꯇ꯭ꯔꯗꯨ ꯍꯧꯖꯤꯛ ꯄꯨꯈꯤꯕ ꯌꯥꯒꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯥꯖꯧꯅ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯖꯟꯇ꯭ꯔ 7 ꯄꯤꯔꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯖꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯑꯩꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯌꯣꯝꯂꯤꯕ ꯑꯁꯤꯒꯨꯝꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯌꯣꯝꯃꯒ ꯅꯈꯣꯏꯒꯤ ꯅꯈꯨꯠꯁꯤꯡꯗꯨ ꯁꯤꯒꯗꯕꯅꯤ ꯂꯩꯔꯤꯕ ꯖꯟꯇ꯭ꯔꯁꯤꯡ ꯑꯁꯦ ꯑꯅꯤ ꯊꯦꯡꯒꯥꯏꯅꯍꯟꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯕꯗꯤ ꯊꯦꯡꯒꯥꯏꯅꯍꯟꯒꯅꯨ ꯍꯥꯏꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯃꯅ ꯑꯩ ꯚꯥꯞ ꯇꯥꯖꯔꯦ ꯍꯥꯏꯔꯝꯂꯒ ꯖꯟꯇ꯭ꯔ ꯑꯗꯣ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯇꯁꯦꯡꯕꯃꯛꯀꯤꯁꯨ ꯖꯟꯇ꯭ꯔ ꯑꯗꯣ ꯂꯥꯏꯇꯤꯡ ꯆꯪꯗꯅꯕ ꯖꯟꯇ꯭ꯔ ꯑꯃꯅꯤ ꯑꯗꯨꯕꯨ ꯌꯥꯏꯃꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯇꯤꯟ ꯑꯇꯣꯞꯄꯅ ꯊꯥꯗꯜꯂꯛꯂꯕꯁꯨ ꯆꯪꯗꯅꯕ ꯍꯥꯏꯗꯨꯅ ꯄꯤꯕꯤꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯥꯖꯧ ꯅꯤꯃꯥꯏꯒꯤ ꯃꯌꯨꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯑꯗꯨꯒ ꯅꯤꯃꯥꯏꯗ ꯍꯥꯏ ꯁꯦ ꯅꯪꯒꯤ 10,000 ꯄꯤꯔꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯕꯥꯅꯤꯗꯣ ꯅꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯕꯥꯅꯤꯒꯤ ꯊꯕꯛꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯗꯨ ꯃꯍꯟꯐꯝꯗ ꯍꯜꯍꯟꯈ꯭ꯔꯁꯤ ꯊꯥꯗꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯖꯧꯅ ꯍꯣꯏ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯦꯂꯤꯡ ꯊꯥꯕꯒꯤ ꯂꯧꯔꯨꯔꯤꯕ ꯌꯦꯜ ꯑꯗꯨ ꯑꯣꯏꯅ ꯂꯥꯏ ꯑꯗꯨꯗ ꯀꯠꯊꯣꯛꯂꯁꯤ ꯍꯥꯏꯅꯔꯨꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯥꯖꯧ ꯅꯤꯃꯥꯏꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯠꯊꯣꯛꯂꯤꯕ ꯌꯦꯠ ꯑꯗꯨꯁꯨ ꯊꯣꯡꯗꯨꯅ ꯆꯥꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯦꯟ ꯑꯗꯣ ꯅꯤꯃꯥꯏꯅ
ꯂꯥꯏꯃꯨ ꯑꯗꯨꯗ ꯀꯠꯂꯤ ꯑꯁꯨꯝꯅ ꯀꯠꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯃꯕꯨꯛ ꯄꯦꯟꯖꯅ ꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯟꯈ꯭ꯔꯕꯗ ꯁꯥꯖꯧ ꯑꯃꯗꯤ ꯅꯤꯃꯥꯏ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯒ ꯇꯧꯗꯨꯅ ꯌꯦꯟ ꯑꯗꯣ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯒꯤ ꯃꯆꯥꯁꯤꯡꯅ ꯑꯃꯥꯏꯕꯅꯕꯨ ꯌꯦꯟ ꯆꯥꯏꯅꯦ ꯍꯥꯏꯗꯨꯅ ꯅꯣꯛꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯖꯧ ꯑꯃꯗꯤ ꯅꯤꯃꯥꯏꯅ ꯍꯩ ꯑꯩꯈꯣꯏꯗꯤ ꯃꯥꯏꯕ ꯑꯣꯏꯕ ꯇꯣꯛꯂꯕꯅꯤꯅꯦ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝ ꯅꯣꯛꯃꯤꯟꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯥꯖꯧ ꯑꯃꯗꯤ ꯅꯤꯃꯥꯏ ꯃꯈꯣꯏꯒꯤ ꯗꯈꯤꯅꯥ ꯑꯣꯏꯅ ꯄꯤꯔꯛꯄ 10,000 ꯑꯗꯨꯅ 10,000 ꯌꯦꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ 10,000 ꯑꯗꯨꯅ ꯁꯦꯟꯗꯣꯏ ꯀꯥꯕꯤ ꯁꯥꯟꯅꯔꯒ ꯃꯈꯣꯏ ꯁꯥꯖꯧ ꯑꯃꯗꯤ ꯅꯤꯃꯥꯏ ꯊꯥꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯁꯦꯟꯗꯣꯏ ꯑꯗꯨꯅ ꯈꯕꯨꯝ ꯊꯟꯅ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯁꯣꯏ ꯑꯔꯥꯟ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ